ꯃꯆꯥ ꯊꯣꯏꯕꯤꯁꯦ ꯉꯔꯥꯡ ꯑꯍꯤꯡ ꯌꯥꯝ ꯉꯛꯄ ꯑꯃ ꯇꯧꯋꯦꯕ ꯌꯥꯝ ꯉꯛꯄ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯉꯔꯥꯡ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯀꯥꯒꯤ ꯁꯤꯒꯤ ꯊꯣꯡꯁꯦ ꯍꯥꯡꯊꯣꯛꯑ ꯇꯨꯝꯃꯤꯁꯦ ꯑꯗꯨꯒ ꯉꯔꯥꯡ ꯈꯛꯇꯅꯦꯕ ꯇꯨꯝꯐꯝ ꯑꯩ ꯅꯍꯥꯟꯒꯩ ꯁꯤ ꯃꯇꯥꯏꯁꯦ ꯁꯤꯗꯩꯁꯦ ꯑꯩ ꯇꯨꯝꯃꯦꯕ ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯤꯡꯖꯟꯕꯤ ꯇꯨꯝꯕꯅꯦꯕ ꯑꯗꯣ ꯉꯔꯥꯡ ꯈꯛꯇꯅꯦꯕ ꯑꯩꯅ ꯐꯦꯟꯁꯦ ꯄꯥꯝꯗꯦꯅ ꯐꯦꯟꯁꯦ ꯉꯔꯥꯡ ꯁꯤꯗꯩꯁꯤꯗ ꯊꯝꯕꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯃꯅꯨꯡꯗ ꯇꯨꯝꯃꯦꯕ ꯉꯔꯥꯡꯁꯦ ꯑꯕꯦꯝꯃꯁꯦ ꯑꯍꯤꯡꯗ ꯑꯩꯈꯣꯏꯅꯤꯃꯛ ꯇꯨꯝꯈ꯭ꯔꯀꯥꯟꯗꯀꯣ ꯀꯨꯝꯊꯔꯒ ꯁꯤ ꯐꯃꯨꯡꯁꯤꯗꯩꯁꯨ ꯑꯣꯟꯊꯔꯒ ꯑꯗꯨꯒ ꯃꯄꯥꯟꯗ ꯁꯤꯗ ꯊꯣꯛꯑꯒ ꯈꯪꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯊꯣꯛꯑꯒ ꯁꯤ ꯃꯌꯥꯏ ꯀꯥꯁꯤꯗ ꯂꯩꯔꯝꯃꯕ ꯑꯗꯨꯒ ꯅꯦꯅꯦ ꯕꯦꯝꯕꯦꯝꯅ ꯃꯥꯅ ꯑꯍꯤꯡꯗ ꯑꯕꯦꯝꯕꯩ ꯃꯈꯣꯟ ꯇꯥꯏꯌꯦꯅ ꯇꯧꯔꯒ ꯄꯨꯁꯜꯂꯛꯏꯅꯦꯕ ꯄꯨꯔꯥ ꯉꯛꯑꯦꯕ ꯍꯟꯗꯛꯇꯤ ꯃꯥꯁꯤꯗꯩ ꯑꯣꯟꯊꯔꯛꯑꯁꯨꯀꯣ ꯁꯣꯛꯇꯅꯕꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯐꯩꯖꯨꯞꯁꯦ ꯁꯤꯗ ꯑꯃꯨꯛ ꯊꯥꯖꯤꯜꯂꯦ ꯁꯤ ꯃꯥ ꯑꯣꯟꯊꯔꯛꯄꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯁꯤ ꯀꯣ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯁꯤꯀꯣ ꯁꯣꯛꯇꯅꯕ ꯂꯥꯛꯑꯣ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯁꯤ ꯀꯤꯌꯦ ꯀꯩꯒꯤ ꯅꯪ ꯑꯍꯤꯡꯗꯗꯤ ꯀꯨꯝꯊꯔꯝꯃꯒ ꯂꯥꯛꯑꯣ ꯀꯤꯌꯦ ꯀꯥꯏ ꯂꯥꯛꯑꯣ ꯇꯨ ꯂꯥꯛꯑꯣ ꯁꯤꯗ ꯄꯝꯃꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯦ ꯆꯦꯗꯤ ꯌꯥꯔꯦꯀꯣ ꯆꯦꯗꯤ ꯁꯣꯛꯇ꯭ꯔꯦꯀꯣ ꯁꯦ ꯃꯤꯁꯟ ꯁꯛꯁꯦꯁ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯇꯦꯜ ꯃꯤ ꯌꯣꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯃꯥꯏꯅ ꯐꯥꯎꯕꯤꯒꯦ ꯀꯃꯥꯏꯅ ꯐꯥꯎꯕꯤꯒꯦꯕ ꯑꯩꯅ ꯄꯝꯃꯣꯅꯤꯡꯉꯥꯏ ꯇꯧꯔꯤꯅꯦ ꯃꯥꯏꯁꯦ ꯑꯃꯨꯛ ꯀꯞꯄꯛꯇꯣꯏꯅꯤ ꯊꯝꯒꯦ ꯐꯃꯨꯡꯗ let's practice again. La. Bentar lah. La. Oma, yang hai dia jadi. Wih, dia jalan lagi. Makuk ni yung teman-teman nak makuk ni pasal apa? Pamai rồi. Sana. Bye bye. Opa jadi thao chết rồi. Đang này rồi. Đây mà bạn có làm thuốc trầm như tôi. Ngang luôn gì vào thùng rồi bộ. Cũng đảm bảo thi ngay rồi luôn liền ngang cái cũng mấy mà ngang. Sai được trong hàng rồi này vậy. Rồi thì em thao chết lắm đại thế đó. Hàng ấy. Mark gì rồi. Thì chúng ta là Opa cái này phi Mark gì lại được rồi. 이렇게 그냥 걔는 찍냄비는 오프마크네요. 아이도 수블레면 시동 우셀레. 살루이게면. Every YouTuber खुदिमकी가 हेटर खरदि लोइ लेरंगनेबा अखोइ चैनल गिसु हेटर दुम लೈ सपोर्ट तौबिबा मना मयाम यामबनिनको अदुगिदि यामना ब्लेस ओयना खले अदो वीडियो जे मखोइ आइंगोंदा हंदक कमेंट खर लापो कांदा मोइना हाय वीडियो कई वीडियो न थागली जे ना हायबको अर मखोइगी के हायनि वाखंदो यामना रेस्ट्रिक्टेड ओइबा गुहा मनुंग लेबगुमने माइ गुहा दुना लोइजरे खंबदो यूट्यूब से के हायनि यूट्यूब से थागलिबा कंटेंट से खोइगी लाइक लाइ सुगी ओइबा खतंग थागकदौने काना खनबा कांगु खर लेबको कंटेंट हाय पोचे इसा इसागिनि इसा इसाना थागनिंबा थागतबे यायबा करिमदा कानदब पोतु अदुम थागतबे यायबा कंटेंट नेबा अदुबु अदुई कंटेंट तो मैमना पाम्बिबो ओइगदबनेबा नंना ग्रो तौगे हायगदिको मैमना पामद्रगदि ग्रो तौरोइगेसुको आइगिसु आइना थागलिबो पोचे आइगा वाखन मानजबा मैम अमना सपोर्ट तौबिरगा एटलीस्ट यामदबा व्यू अदुदु आइ केमता खंदेबा आइगी नुंगाइजबा मैमदुगो इंटरेक्शन तौबा कमेंट यामसु यामदु 10 अमा 35 अमा लागा अदुदा वारि सानबगी ngak नुंगाइबदो एगोदो अखोइ लेकाइगी लंबीजे कनाम चत्रे हंदकते अखोइ लेकाइदगी याम यावरेबा लेइतबसु यावरे अखोइ लेकाइदगीको अदुना मैमजे थोलै मैमजे दरकार ओइबा मिओय ngakतने हिजा चल्लि मैमजे हानदि लंबी खो याम चिनबा लंबीने सि लंबीजे लंबी खुचिन नम दौने होजिकति यो करिम चत्रे उचेक ओइना पाइबो त्यो उचेक ओइना गाड़ी नाकन्दो पाइखले मैम सेक्शन लेबिरो आइजु कई हाइसि मा आइ मवांग भिडियो जाय कई हाइदिनो खंगदेबा कई दौदिनो खंगदे आइजु यमदे याम थोकनिंगदेबा औ थोकते आदबा आइजु उपाय लेइतबा अदुनने कीबो फावने असेंबगी हंदकते आई कीबो फा हानदे आई कीबिरमदेबको आई एसओपी ngai एदु तौरी खलगा दो हंदकते आई कीरेबा फदना कीरे आई हजि फिरोन गजे युम चंग्रिङिदा आइना ngasi सेलै पोचे युम चंग्रिङिदा सापोना तौरगा वाशिंग मशीन दा हापा सुदुदौनेबा अदुमाइनने एक्स्ट्रा केयर हेना
ꯂꯧꯔꯦ ꯑꯩꯁꯨ ꯃꯌꯥꯝꯁꯨ ꯂꯧꯕꯤꯌꯨ ꯒꯥꯔꯤꯁꯤ ꯈꯥꯝꯖꯤꯜꯂꯝꯃꯦ ꯃꯣꯛꯁꯥꯟꯐꯝ ꯌꯧꯔꯦ ꯌꯥꯔꯤꯈꯩ ꯃꯤ ꯇꯤꯟ ꯊꯦꯡꯅꯗꯅꯕ ꯎꯅꯗꯅꯕꯀꯣ ꯑꯗꯨꯒ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁ ꯇꯧꯔ ꯂꯩꯅꯕꯅꯦ ꯑꯩꯅ ꯍꯣꯠꯅꯗꯣꯏꯁꯦ ꯑꯩꯈꯣꯏꯁꯤꯗ ꯄꯣꯠ ꯆꯩ ꯊꯥꯡꯖꯤꯟꯅꯕ ꯀꯟꯅ ꯇꯧꯔꯤꯕ ꯁꯤꯗꯁꯨ ꯂꯝꯕꯤ ꯃꯤꯒ ꯃꯤꯅꯤꯃꯤꯇꯔ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁ ꯑꯗꯨꯝ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯊꯕꯛ ꯆꯠꯂꯨꯔꯒ ꯑꯩꯅ ꯊꯣꯛꯂꯛꯏꯁꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯏꯁꯥ ꯆꯤꯡꯅꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯨꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯨ ꯄꯨꯂꯞ ꯁꯨꯗꯣꯛꯇꯣꯏꯅꯦ ꯄꯄꯥ ꯍꯜꯂꯦ ꯂꯥꯛꯑꯣ 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 ꯇ꯭ꯔꯦꯅꯤꯡ ꯉꯁꯥꯏ ꯇꯧꯈꯤꯕꯗꯨ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯃꯨꯛꯀ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯣ ꯀꯃꯣꯟ ꯌꯥꯝ ꯍꯩꯔꯦ ꯑꯣꯟꯊꯔꯣ ꯂꯣꯡꯉꯣ 1 2 3 yes very nice ꯍꯟꯗꯛꯇꯤ ꯄꯣꯝ ꯌꯥꯝ ꯇꯥꯅ ꯇꯥꯔꯦ ꯍꯩꯔꯦ ꯍꯩꯔꯦ ꯁꯤꯗꯤ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯆꯥꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯑꯩꯅ ꯃꯣꯟꯗ ꯆꯥ ꯊꯧꯔꯁꯤ ꯍꯥꯏꯕ ꯑꯗꯣ ꯀꯣꯐꯤ ꯊꯛꯁꯤꯅꯁꯨ ꯍꯥꯏꯕ ꯃꯥꯅ ꯆꯥ ꯊꯧꯔꯁꯤ ꯑꯗꯣ ꯀꯣꯐꯤ ꯊꯛꯁꯤ ꯍꯥꯏꯕ ꯆꯥ ꯐꯖꯅ ꯂꯣꯜꯂꯦ ꯀꯣꯐꯤ ꯍꯥꯞꯆꯤꯜꯂꯦ ꯐꯖꯔꯦ ꯁꯤ ꯍꯥꯏꯅꯤ ꯑꯕꯦꯝꯃ ꯌꯥꯏ ꯃꯁꯤꯁꯨ ꯃꯍꯥꯎ ꯃꯈꯜ ꯑꯃꯅꯤ ꯌꯥꯏ ꯈꯇꯛ ꯇꯧꯏ ꯁꯤꯒꯤ ꯁꯥꯏꯠꯁꯦ ꯐꯣꯇꯣꯗꯅ ꯍꯦꯟꯅ ꯐꯖꯩꯑꯕ ꯁꯨꯃꯥꯏꯅ ꯐꯣꯇꯣꯗꯣ ꯀꯃꯥꯏꯅ ꯅꯝꯃꯩꯅꯣ ꯑꯩꯈꯣꯏ ꯃꯤ ꯅꯝꯃꯩꯗꯣ ꯁ꯭ꯋꯥꯏꯗꯒꯤꯔ ꯁꯨꯃꯥꯏꯅ ꯅꯝꯃꯀꯥꯟꯗ ꯐꯣꯇꯣ ꯅꯥꯀꯟꯗ ꯎꯠꯂꯝꯒꯦ ꯄꯣꯁ ꯌꯥꯝ ꯇꯥꯏ ꯂꯩꯗꯨꯗꯣ ꯃꯈꯟ ꯂꯩꯔꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯌꯥꯝ ꯐꯖꯩ ꯁꯤꯗꯁꯨ ꯂꯩꯔꯦ ꯃꯈꯟ ꯌꯥꯝ ꯂꯩꯔꯦ ꯁꯤꯒꯁꯨ ꯌꯥꯝ ꯐꯖꯔꯦꯗꯣ ꯁꯤꯁꯨ ꯑꯕꯦꯝꯃꯁꯨ ꯌꯥꯝ ꯐꯖꯩꯗ ꯍꯔꯥꯎꯔꯤꯕ ꯁꯤꯗ ꯉꯔꯥꯡ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯁꯤꯐ ꯇꯧꯁꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯤ ꯇꯥꯔꯛꯇꯅꯕ ꯐꯥꯖꯤꯟꯗꯧꯗ ꯉꯥꯏꯔꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯁꯤ ꯊꯥꯡꯒꯠꯈ꯭ꯔꯦ ꯃꯊꯪ ꯇꯧꯔꯒ ꯁ꯭ꯋꯥꯏꯁꯦ ꯍꯥꯡꯉꯦꯗꯣ ꯁꯨꯃꯥꯏꯅ ꯍꯥꯡꯍꯜꯂꯦ ꯑꯇꯤꯌꯥꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯁꯨ ꯐꯖꯩ ꯁꯤꯒꯤ ꯀꯩꯅꯣꯗ ꯀꯔꯤ ꯁ꯭ꯇꯦꯇꯁꯇ ꯊꯥꯒꯠꯂꯛꯄꯒꯤ ꯐꯣꯇꯣꯁꯦ ꯑꯩꯈꯣꯏꯗ ꯔꯦꯀꯣꯔꯠ ꯇꯧꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯑꯣꯏꯅ ꯇꯧ ꯇꯥꯕ ꯑꯕꯦꯝꯃ ꯂꯩꯖꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯍꯦ ꯌꯦꯡꯕ ꯍꯩꯇ꯭ꯔꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯅꯝꯕꯔ ꯈꯪꯗꯕꯒꯤ ꯈꯪꯉꯦ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯑꯣ ꯊꯣꯛꯇꯦꯅꯦ ꯁꯤꯗ ꯁꯜꯂꯗꯥꯏꯁꯦ ꯁꯤ ꯐꯦ ꯍꯥꯏꯔ ꯍꯧꯗꯣꯛꯑꯁꯤꯕ ꯍꯧꯒꯠꯂ ꯌꯥꯗꯦꯕꯁꯦ ꯑꯍꯤꯡꯗ ꯑꯃꯨꯛ ꯀꯣꯏꯁꯨ ꯆꯠ ꯂꯩꯔꯝꯗꯣꯏꯅꯤꯁꯦ ꯑꯗꯣ ꯂꯣꯏꯔꯕ ꯑꯣꯀꯦ ꯃꯦꯝꯃꯒꯤ ꯂꯣꯏꯔꯦ ꯐꯖꯔꯦ ꯃꯁꯛꯁꯦ ꯍꯧꯒꯠꯂꯣ ꯃꯍꯥꯎ ꯈꯪꯒꯠꯂꯕ ꯃꯃꯥꯁꯦ ꯍꯩꯍꯦ ꯍꯧꯗꯣꯛꯑ ꯄꯨꯔꯦ ꯈꯥꯕꯩ ꯇꯦꯛꯈ꯭ꯔꯕꯅꯤ ꯑꯃ ꯑꯗꯨꯒꯤꯗꯨꯗꯩꯗꯨ ꯇꯧ ꯑꯗꯨꯗ ꯌꯥꯎꯔꯝꯒꯅꯤ ꯑꯃ ꯍꯥꯎꯕ꯭ꯔꯣ 아까들어 등아 좀 부쩍 짜야 되잖아 쟤 बेबीने पुछले आंगा फोन मारे ना बेबीने थोड़ा पुछाना तो बेबीने पापा पुछले आंगा पाना ले रहा मेरा कोई होंगे संदे होगा कई दो अदुने हाजे ओय अदुने हागे ये तो लोलिने बा 나랑 बोलनदुइबा प्राप्त 용ने बा ꯅꯪ ꯆꯥ ꯂꯣꯏꯔꯕꯅꯤꯅ ꯄꯄꯥ ꯑꯃꯨꯛ ꯆꯥꯒꯦ ꯍꯥꯔꯕꯣ ꯅꯣꯏꯅꯦ ꯑꯩ ꯃꯈꯨꯠꯁꯤꯅ ꯕꯥꯏ ꯕꯥꯏ